ꯇꯥꯈꯤꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯁꯤꯡ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯁꯤꯅ ꯉꯔꯥꯡ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯕꯟ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯄꯨꯝꯕꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯑꯇꯩ ꯀꯩꯊꯦꯜ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯔꯣꯛ ꯄꯨꯝꯕ ꯏꯇꯥꯛ ꯇꯥꯈ꯭ꯔꯦ꯫ ꯑꯣꯏꯜ ꯄꯝꯁꯤꯡ, ꯍꯣꯇꯦꯜ, ꯗꯨꯀꯥꯟ, ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯃꯐꯝꯁꯤꯡ, ꯂꯅꯥꯏ ꯏꯟꯗꯁꯇ꯭ꯔꯤ, ꯐꯦꯛꯇꯔꯤ, ꯐꯥꯔꯝꯁꯤꯡ ꯑꯌꯥꯝꯕꯅ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯀꯥꯟꯅꯈꯤꯗꯦ, ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯊꯪꯒꯥꯜ ꯀꯩꯊꯦꯜ, ꯅꯥꯒꯥꯃꯄꯥꯜ, ꯈꯨꯔꯥꯏ ꯂꯝꯂꯣꯡ, ꯀ꯭ꯋꯥ ꯀꯩꯊꯦꯜ, ꯁꯤꯡꯖꯃꯩ, ꯀꯥꯟꯆꯤꯄꯨꯔ, ꯂꯤꯂꯣꯡ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ, ꯅꯤꯡꯊꯧꯈꯣꯡ, ꯃꯣꯏꯔꯥꯡ, ꯀꯛꯆꯤꯡ, ꯄꯥꯂꯦꯜꯅꯆꯤꯡꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯅꯠꯇꯅ ꯂꯝꯕꯤꯗ ꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 19ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯡꯆꯨꯞ ꯆꯤꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯒꯤ ꯁꯃꯥꯅꯟꯖꯤꯡ ꯂꯩꯀꯥꯏꯗꯒꯤ ꯇꯥꯈꯤꯂꯝꯕꯝ ꯃꯅꯣꯔꯟꯖꯟꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯆꯅꯝ ꯁꯅꯥꯌꯥꯃꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯑꯃꯗꯤ ꯖꯦꯁꯤꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯛꯇꯕꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯖꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯆꯅꯝ ꯁꯅꯥꯌꯥꯃꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯕꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯅꯕ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯖꯦꯁꯤ ꯑꯒꯦꯟꯁ ꯗ ꯕ꯭ꯔꯨꯇꯦꯜ ꯀꯤलिꯡ ꯑꯣꯐ ꯇꯥꯈꯤꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯥꯜꯂꯗꯨꯅ ꯂꯩꯉꯥꯛꯇ ꯃꯇꯝ ꯊꯥꯈ꯭ꯔꯕ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯖꯦꯁꯤꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯏꯊꯧ ꯕꯖꯥꯔꯗꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯕꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯗ ꯊꯣꯛꯅꯔꯛꯇꯨꯅ ꯊꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯏꯊꯧ ꯕꯖꯥꯔꯒꯤ ꯃꯐꯝꯁꯤꯡꯗ ꯖꯦꯁꯤ ꯑꯃꯗꯤ ꯕꯟ ꯁꯧꯒꯠꯄꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯂꯝꯕꯤ ꯊꯤꯡꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯕꯖꯥꯔ, ꯂꯝꯁꯥꯡ ꯈꯨꯔꯈꯨꯜ ꯔꯣꯗꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗꯒꯤ ꯍꯧꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯌꯥꯝꯒꯩ, ꯄꯜ ꯑꯍꯟꯕꯤ, ꯂꯥꯡꯊꯕꯥꯜꯗꯁꯨ ꯕꯟ ꯁꯧꯒꯠꯄꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯗ ꯇꯌꯥꯔ ꯃꯩ ꯊꯥꯗꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ꯫ ꯇꯥꯈꯤꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯁꯤꯡ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯁꯤꯅ ꯀꯧꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯕꯟ ꯁꯧꯒꯠꯄꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡ ꯊꯤꯡꯈꯤ꯫ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ, ꯊꯧꯕꯥꯜ ꯍꯥꯎꯈꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯁꯨ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ ꯊꯧꯕꯥꯜ ꯀꯩꯊꯦꯜ, ꯌꯥꯏꯔꯤꯄꯣꯛ ꯇꯝꯐꯥ ꯀꯩꯊꯦꯜ, ꯌꯥꯏꯔꯤꯄꯣꯛ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ, ꯋꯥꯡꯖꯤꯡ ꯀꯩꯊꯦꯜ, ꯈꯣꯡꯖꯣꯝ ꯀꯩꯊꯦꯜꯁꯤꯡ ꯐꯝꯅꯈꯤꯗ꯭ꯔꯦ꯫ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯁꯝꯅꯕ ꯂꯝꯕꯤꯁꯤꯡꯗ ꯂꯅꯥꯏ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯅꯠꯇꯅ ꯃꯍꯧꯁꯥꯒꯨꯝꯅ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯈꯔꯗ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯖꯔꯕꯁꯨ ꯃꯐꯝ ꯑꯌꯥꯝꯕꯗꯗꯤ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯃꯁꯥꯅ ꯀꯩꯊꯦꯜ ꯗꯨꯀꯥꯟꯁꯤꯡ ꯂꯣꯟꯅꯈꯤ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁꯁꯤꯡ ꯂꯦꯞꯅꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ JNB एंट्रांस टेस्ट की डिस्ट्रिक्ट असिदा ताबा एग्जाम सेंटर सिंगददी अयत अपन यावदना अकीबा अमता लहंदना इंगना चिकना एग्जाम पांगथोकले। Joint Action Committee JC against the brutal killing of Takhilambam Manoranjan Sighna Lengakta Matam Thakraba Fauba Pakum Amata Fangdabadagi JC na Lauthokiba Manipur Pumbagi Pung Nifunipangi Jana Strike Nasi Ayuk Pung Mangadagi Haukibaga Loinana Jiribam District Su Bangi Mami Fazan Ataki Lambida Miki Achanakide Bandamaram Oiraga Dukan Sing Ayam Bathong Lonaki Kaitel Sumi Kia Famnakide Adubu Gari Mata Amadi Achobokradi Lambida Chatpa Uki Hauzik Faubagi Oina Tokaning the Bathodok Topagi Paulate.